ngasi phongkiba tongan manipuri siphongsingi maroibi ipausing myamna thamjagi ahanbada sanalaiba pauksidigi lokhusaraga yu sungbagi mawong Yenglunaba MLA khara gawar Thagaduri lamdam asida puthokliba yu legalize tawdun afaba makhalgi mapana thadoknaba lengang na khulakbiba khongthang suru amoina lengak paibri yawriba party ki MLA khara gawar thadun mafam madura paikhaliba yu sungbagi mawong sing yengsinba satlugadori Pausi isna phangwa paun hai State Minister N Berena share logdunung asi numidang wairam pung taruk tapa matamda State Minister Secretary tapangtokhiba ruling party ki MLA singgoeba mifam amada MLA sing T.H. Shyam Kumar Minister sing Dr. S. Ranjan amasung L. Susindro bu September 8 gawar thaduna mafam madura paikhaliba local yu sungbagi mawong matau yengsinbaga loinana mafam madura sathariba mawong matau singadu State asida matau karam tauna thabok paikhatpa yagadagi haibadu yengsilugani haidi Manipur dry state ni haina lauthoklabasu yu morang kaina state asida phangba loinana state asigi na kya yu thakpadigi liver cirrhosis naduna punsi pikhamna khiba kya sidagi lengana kanglona magi makhada legalize tawraga yu sungolaba matungda mapalamna thadoknaba miyeng sangba horakhibani Tuan ma thoram kya minister lamdam asida puthoklibi yu ase legalize tawduna ayaba piraga sungalaba matungda lamdam asida yolhanbagi muhutta mapalamda oina thadoknaba state asigi sitmilon fagat hananaba miyeng thamlakhibani State minister nasu Manipur si tourism gi potential kaya laibaga loinana mapalamdagi state asida lamkoiba lakliba miyeng singsu ngak pothabada lamdam asida sungjaba yu glassing amada Ice cube ama haplaga ngak pota hananaba makhoigisu yengdaba yaroi hakiba laikibani loinana UOC house na warep lawkhrabasu lengakna yathang ama thoklaga state asida legalize tawhalaga using sunganbaga loinana lamdam asida akaknaba kanglona magi makhara yu sungalaga mapalamna thadoknabagi khongthang asi lakibani hairi lengakna yu legalize tawnaba lawkholakliba khongthang asi mayok state asida lairiba Social organization khana madugi mayakta khulaw lawbaga loinana lengaki khongpham handoknaba lengakta taksinba lairibani amaramna sibisana Manipur State Unit ki president oiriba M Tombi na ngarang pangthokiba Manipur Democratic Alliance ki akhanaba mifamda lamdam asida yu thingnaba honarabasu thingba ngamdana lairibasi yenglaga legalize tawraga afaba makhalgi yu sing sungbagi ayaba biba mathau tare haikiba lekibani State asida mi sibida angang unabagi thoram sing yauna thabak thoram kudimakta yu si yaudaba yadaba masalama oina launarakpadigi na oiriba mi kya yuda lublakpa asi yenglaga masi legalize tawraga lamdam asida yolhandana atopa state singda oina thadoknaba thabak lakhotpa matam oire hainasu phongdokhiba lakhibani atopa pawmna Chief Justice na Sajwa jail yengsin masatpada phadokra yuthing jalaga thamlama thenakhre Lal hobaga mari lainana phaba masing misingdagidi draki case da phaba mising hena jail da lairamle Imphal gi Sajwa jail yoling falang sanduna wakhal mimanadraba phadokra thamlamba High Court of Manipur gi Chief Justice PB Sanjoy Kumar na jail asida ngasi sakhiba yengsinbagi khongsan amada thengnarakre jail lairiba inmate singna legal aids ki kanabasing ningthina phanganabagi panamna Chief Justice na ngasi khongsan asi pangthokpani magi khongsan manungda thengnarakhiba yoling falang chanduna lairamba wakhal mimanadraba phadoksing adu yoling janba laukthok wanduna thamnaba jail gi superintendent na khanganki hiramasi ga mari lainana PB Sanjoy Kumar na pawmising hai moral phana leiba oirabasu makhoi sing asi miyoiba ngaktani maramaduna sapsaba layeng pathapsing sathaduna makhoi masamadi atopa miyoi singdasu akaiba pidana bo khanabasumi loinana jail gi authority gi makedigi su phadok sing asi gi mafam saba sing yengduna athuba matamda thamlagani miyoi sing asi hauji hauji su mari leinaba layeng pathapsing sathaduna leiri haba wafam sing su thamlakre athuba matamda matik saba thabak sing pakhalakani haibi gi thajabalai Jail asida India gi wang madal heba leibak singdagi tuan ba case kya ga mari lainana mafam sida lairiba phadokra gi oina su makhoi gi matam helaba phawada maram khara leibadagi adumak jail da leiba yawba thingnari hairiba phadok sing asi thadokna bhona bada masa masa gi leibak sing amadi India lenga ki marakta chathagadaba si sangi thabak kya lei hairiba thabak sing asi loishinba ngamdaba amadi awat pa leiba sing yawbana thadoktabagi maram oiri masi constitution gi article 21b khongoinaba thapa amadi oi maram aduna lenga ki maikedi gi su asigumba
ꯃꯈꯜꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯌꯦꯡꯁꯤꯟꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯑꯃꯁꯨꯡ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯁꯥꯃꯛꯇ ꯈꯪꯍꯜꯂꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯁꯖꯤꯋꯥ ꯖꯦꯜꯒꯤ ꯑꯟꯗꯔ ꯇ꯭ꯔꯥꯌꯦꯜ ꯑꯃꯗꯤ ꯃꯤꯌꯥꯠ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒꯀꯤ ꯀꯦꯁꯇ ꯁꯦꯟꯅꯩ ꯍꯥꯏꯗꯨꯅ NDNPS ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡꯗ ꯁꯦꯟꯅꯩ ꯍꯥꯏꯗꯨꯅ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯐꯥꯗꯣꯛ ꯑꯣꯏꯅ ꯂꯩꯕ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯈꯠꯂꯝꯕ ꯊꯦꯡꯅꯔꯛꯈꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯅꯧꯅ ꯐꯥꯗꯣꯛ ꯇꯥꯔꯤꯕꯁꯤꯡ ꯑꯌꯥꯝꯕꯅ NDNPS ꯑꯃꯗꯤ ꯄꯣꯛꯁꯣꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯑꯣꯏꯔꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯖꯤꯋꯥ ꯖꯦꯜꯒꯤ ꯕ꯭ꯂꯣꯛ ꯑꯅꯤꯗ ꯆꯪꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯕ꯭ꯂꯣꯛ ꯑꯗꯨꯒꯤ ꯁꯦꯛꯇꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯥꯗꯣꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯃꯈꯣꯏ ꯑꯌꯥꯝꯕ ꯗ꯭ꯔꯒ ꯄꯣꯛꯁꯣ ꯑꯃꯗꯤ ꯐꯣꯔꯦꯅꯔꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯁꯤꯡꯗ ꯐꯔꯛꯄ ꯑꯣꯏꯔꯝꯈꯤ ꯂꯣꯏꯅꯅ ꯂꯥꯜꯍꯧꯕꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯇꯒꯤ ꯐꯔꯛꯄ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯟꯊꯔꯝꯈꯤ ꯂꯝꯗꯝ ꯑꯁꯤ ꯂꯥꯜꯍꯧꯕꯒꯤ ꯋꯥꯊꯣꯛ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯃꯇꯝ ꯑꯃꯗꯗꯤ ꯁꯖꯤꯋꯥ ꯖꯦꯜ ꯑꯁꯤ ꯂꯥꯜꯍꯧꯕꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯇ ꯐꯔꯛꯄ ꯃꯤꯒꯤ ꯃꯁꯤꯡꯅ ꯌꯥꯝꯅ ꯍꯦꯟꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯃꯤꯌꯥꯠ ꯇꯥꯗꯨꯅ ꯂꯩꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤ ꯉꯁꯤꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯁꯥꯒꯤ ꯑꯦꯗꯚꯣꯀꯦꯠ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯈꯔ ꯌꯧꯔꯝꯕ ꯊꯦꯡꯅꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧ ꯇꯥꯕ ꯃꯇꯦꯡꯁꯤꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯂꯤꯒꯦꯜ ꯑꯦꯗꯁ ꯀ꯭ꯂꯤꯅꯤꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈꯤ ꯑꯃꯗꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠ ꯀꯌꯥꯗ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯃꯔꯤ ꯃꯈꯣꯡꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯊꯧ ꯇꯥꯔꯤꯕ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯃꯇꯦꯡꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯟꯍꯟꯅꯕ ꯐꯣꯔꯝ ꯑꯃꯁꯨ ꯌꯦꯟꯊꯣꯛꯈꯤ ꯂꯣꯏꯅꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯖꯁꯇꯤꯁꯅ ꯖꯦꯜꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯋꯥꯌꯦꯜꯁꯤꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯌꯥꯎꯔꯕꯗꯤ ꯍꯥꯏ ꯀꯣꯔꯠ ꯑꯃꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯆꯤꯡꯕꯗ ꯑꯄꯤꯜ ꯆꯠꯄ ꯌꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯄꯤꯜ ꯆꯠꯅꯤꯡꯕ ꯂꯩꯔꯕꯁꯨ ꯂꯤꯒꯦꯜ ꯑꯦꯗꯁꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯁꯦꯜ ꯑꯃꯠꯇ ꯆꯪꯗꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕꯒꯤ ꯃꯇꯥꯡꯗꯁꯨ ꯅꯤꯡꯊꯤꯖꯅ ꯈꯪꯍꯟꯈꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯍꯥꯏ ꯀꯣꯔꯠ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯖꯁꯇꯤꯁ A. ꯕꯤꯃꯣꯜ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯖꯦꯅꯔꯦꯜ ꯒꯣꯜꯃꯩ ꯒꯥꯏꯐꯨꯁꯤꯂꯨ MASALSAꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯦꯁ ꯃꯨꯇꯨꯝ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡ ꯌꯥꯎꯅ ꯄ꯭ꯔꯣꯕꯣꯅꯣ ꯑꯦꯗꯚꯣꯀꯦꯠꯁ ꯑꯃꯗꯤ ꯄꯦꯅꯦꯜꯁ ꯂꯣꯌꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ T.S. ꯕꯤꯔ ꯂꯩꯈꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯔꯦꯚꯤꯅ꯭ꯌꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯊꯧꯅꯥꯎꯖꯝ ꯕꯤꯔ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯃꯁꯥꯒꯤ ꯆꯍꯤ 62 ꯁꯨꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯔ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯎꯂꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ T.H. ꯍꯦꯔꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯍꯥꯛ ꯀꯨꯝꯖꯥ ꯏꯪ 1938 ꯄꯣꯛꯈꯤ ꯃꯍꯥꯛ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯐꯣꯔ ꯀꯜꯆꯔ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯑꯣꯏꯔꯝꯕ ꯊꯧꯅꯥꯎꯖꯝ ꯆꯥꯎꯕꯒꯤ ꯃꯌꯥꯝꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯔꯅ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯗ꯭ꯔꯤꯉꯩꯗ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯍꯤ 15 ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯀꯨꯝꯖꯥ ꯏꯪ 2002ꯗ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯔꯛꯇꯨꯅ 23 ꯅꯝꯕꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ MSCPꯒꯤ ꯇꯤꯀꯦꯠꯇ ꯃꯤꯈꯜ ꯊꯦꯡꯅꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯈꯤ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯋꯥꯍꯦꯡꯕꯝ ꯅꯤꯄꯥꯃꯆꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯔꯦꯚꯤꯅ꯭ꯌꯨ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯑꯣꯏꯔꯝꯈꯤ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯝꯕꯣꯜ ꯑꯦꯁꯤꯒꯤꯗ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥꯗꯁꯨ ꯁꯔꯨꯛ ꯌꯥꯔꯝꯈꯤ ꯃꯍꯥꯛ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯕ ꯆꯤꯡꯂꯦꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯈꯨꯟꯅꯥꯏꯒꯤ ꯑꯃꯁꯨꯡ ꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯁꯨ ꯊꯋꯥꯏ ꯌꯥꯎꯔꯝꯕꯇ ꯅꯠꯇꯅ ꯅꯍꯥꯁꯤꯡꯕꯨ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯆꯪꯁꯤꯟꯅꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯊꯛꯇ ꯊꯝꯂꯝꯕ ꯕꯣꯏꯀꯣꯠ ꯍꯟꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯒꯤ ꯁꯦꯟꯐꯝ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯛꯄꯗꯒꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯏ ꯄꯥꯎ ꯑꯃꯠꯇ ꯐꯣꯡꯗꯅꯕ ꯊꯝꯂꯝꯕ ꯕꯣꯏꯀꯣꯠ ꯑꯗꯨ ꯈꯨꯗꯛꯇꯒꯤ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ एडिटर स्किल्स मणिपुर इजे मणिपुर हिल जर्नलिस्ट यूनियन MSJU अमदी ऑल मणिपुर वर्किंग जर्नलिस्ट यूनियन आमजुना थादोरक्पा चेरोल अमना खंगलकली चेरोल असिना मखातना हाय थासिगी कुनगा तरुक्ता EJM MSJU अमदी आमजुगी थपुबसिंगा AMPCC की प्रेसिडेंट अमदी पार्टी असिगी लुसिंगबसिंगा उनदुना वरी सनबदा तोलिबे एडवर्टाइजमेंट की सेंफम अदु अथुबदा पिथोकलगनी हाइना थाजबा पिरकपदगी बॉयकॉट असि हांदोखिबनी सेंफम सिंग असि सयेसिगी अक्टोबर था फावबगी मनुंगदा तंक अनिरक थोकना पिथोकलगनी आनब तंगकी ओइना सेप्टेम्बर 13 फावबगी मनुंगदा पिथोकलगनी हाइना थाजबा पिरकपदगी EJM MSJU अमदी आमजुगी ओइबा मीटिंग अमा ngasi प्रेस कपता पांगथोकला बतुंगदा बॉयकॉट हांदोकनबगी फिरेप असि लौरखिबनी सुहाइदी मखा सतरकपोइना तो पापावम नंबोल हायर सेकेंडरी स्कूल की प्रिंसिपल की ऑफिस सोलजिनख्रे मणिपुर लेंगांगना लाइस्रम
Vadal Kumar Nambol Higher Secondary School Principal Admo Ohenduna Thambagi Thawong Yaning the Punduktuna Development and Protection United Voluntary Organization DPU BO Nambol Nangasi Principal Office Castle on Sincre Organization Asigi Secretary T.S. Lamzingman Thadora Pasirulaman High Nambol Higher Secondary School Principal Oiriba Laisram Badal Kumar School Asigi Sapkatana Thabak Tawdava Mui Oibana Organization Asina Langakta School Asidi Transport Okinaba Taknaduna Laki Madugi Matung inna Haukiba July Tareta Susampurgi Bungzagen Higher Secondary School da Lainana Transport or Tulaki Adubu Vadal Kumana Manipura High Court State on Wakaki Angakpadi Court Stay Order Tolabasu Manipulangana Compliance Order Tokring School Asida Mana Principal on Adamak Leraki Loinana Nauna Lapa Principal na Teaching Amasunan Teaching Staff Singit Tolop Saba Yaroi Haiduna Mari Lenava Department Sing the Atimba Pibidi Hausu Power Staffs in the Tani Tolop Pangdana Lady Manipulangana State of Wigi Compliance Order Haukiba August Tarada talk to Nambol Miam Yadraba Mia Shibu among a Nambol Higher Secondary School Siku Principal or Hele Asigumalenga Kitawong Subu Pain of Pungok to Nangasayuk Puntarama Kairam Dava Madam the organization Sigi President Lusing Duna Nambol upon Manupilup Kitau Missing Galoina School Sigi Awar Apa Yengbi Kongset Namoina Principal Gikasu Lunsin Kibani Sirlasina Makatana Moral Sina Dunhai, Manipulenga and Lakliva September, any power given the school is the Atopa principal Amatabiro, Karigama Matamasi power given the Tarakravadi, Nambol Makedi Miam Gulun and Makal Makaki, Akan Makongzang Shanklagani, Nambol Makegi Amatanga Valenga Higher Secondary School see Pagat Anavalenga Makedi Gimiyang Sangviduna, what Libo Ozasing, Tabira O Amadi, Milo Shangasigi in processor sing Atumatamda, Semgat Piusaki. Makasatarak po na to pa po man huyaran pawda kila kusaraga State Consumers Redressal Commission gi member kanbada uneligible oiba miyoy kanjan me yaurabra Manipur gi State Commission oni Imphal gi aribe Assembly Complex ta ladibi State Consumers Redressal Commission gi members ngamasum State Commission singi President sing appointment pi duno khankiba matamda makoi de pi kibe appointment sing aduga mari leinaba tangai phataba masak sing sudaba uneligible oiba miyoy kanjin me yaurabra habigi wahang songthorakle wang asi nan makai thulak trabasu thasi ki kungani thoi du wang asi ga mari leinana High Court of Manipur civil writ petition ama file torakpadagi petition adu court asigi Justice MBH Muralinders ki bench na ngarang August kungataru English ngani ga kungani thoi da laukhatuna khanakibadagi sapsaba pakhum pamliba singna hena kansina hangna haurakpani Wang asiga mari lainana High Court of Manipur civil writ petition ama file torakliba petitioner adugi mamingna Rita Nomai Temsi yang kagini tu apokpa and Biramani kawi kai samtong hudam direct gini maki petitioner si Manipur lenga ki mekeri commissioner CAF and PD commissioner si member amasum president sing khanaba CM kiba selection committee ki convener oiriba commissioner secretary CAF and PD director CAF and PD Ukul district ki Somdaldagi Premila say humpugani tu apopole kidraba Sinaungai Talui Village Atopam Nebedita say Nipugani Toy Mapureba Waikom Kennedy Tawalme Lerak and Bani Kumar si humpu apopa Lakidrabi and Navakishore Kai Sampat Lemizam Lekai K Rabai say Yankigamapan Apopa Lakidraba K Kulasan Tiam Lasankong Yumnam Hidrom RK Sumitra say humpu apopa RK Kelendro Singjamai Matak Song Tham Lekai Yomnam Lokendro say Yankaginitu Apokpa Y Babu Samuro Kaitel Amasum Integrated Rural Development and Education Organization IRDO Gimakidigi Masigi Secretary K.S. Kumar Wangbolbu Respondents in Ohelaga Makogi Matata Civil Writ Petition as file Torkibani Petitioner Rita Nomai Kim petitioner court Fongdorak Libana Mars Kungamatu English and Kunganitu the Manipur Lengaki Commissioner CAF and PD Bobby Waikum na Tukipo order Magimatungina Mie Ohum Ahumbu Matangshina State Consumer Redressals Commission State Commission gi members ngamasum District Consumers Dispute Redressal Commission District Commission Imphal Thawalamasum Bisnupur gi President sing oin appointment pire haiduna thokibo order dugi manung State Commission gi member ohungi marakta member sibu oibi yabi gi tangai phadaba kanglon masak sudaba miwemabo member oina khanjele
Maram asina numit asida Manipur Lengaki Maikedi State Consumer Dispute Redressal Commission State Commission gi members sing ni haiduna khankriba miye humasigi manungda yauriba uneligible oiriba duga petitioner gi civil writ petition asigina respondent number 5 subudi yauriba miye sibu commission gi member oina khankiba appointment order si cause tawduna sana hanbigano aduga aran mamong makpu member oina khanjin khibadigi maangna tolop na singba yauna mongana pi khriba illegal appointment asigi manung sana phangkiba wrongful monetary benefit sing adusu handu hanbiyu haibisini petitioner gi makedi wafam sing asi kaktanatana high court of manipur maki oiba order amasu pibiduna case asigi respondent number 5 oiribi mi sibu case asigi aroiba oyel kona pidringai gi manungda state consumer dispute redressal commission gi member am oina pangthokpam thokpa thabak thorom sing pangthokpada athingba thambiyu haibisini civil writ petition asima ngarang justice MB Muraliders ki bench na lakotuna khadnarakpada petitioner gi makeda council and Mahendra na lepki aduga government's respondent singi makeda na government's advocate na lepki kona petitioner gi makeda lepki ba council gi submission sing taraba matungda apun respondent taramakta sayol taruki manungda pakum pirakadaba notice sing issue tawki aduga case asigi makhata ba oyel sathanaba October taraga mari English ngani ga kungani thoida matter asi amuhana list tawnaba direction piki kona issue taba notice singi manungda official respondent sing oiriba respondent number 1 2 amasum 3 gina government's advocate na lauraga lemhoriba respondent number 4 dagina 10 phawbagi notice na speed post ki kuthangna masa masala thagadabani hairenasu pausna phongdorakli makha satharak poina to papom uripok serap court complex ta hobsa yankhairom surabani haiba uam hiyanakre ambana protest tawraduna ukil sing court sangdana ba warep lokre pictures to rib saktam khara gi myam pathok saraki october kungom do english singani kungam thoid amban imphal west ki DLS e kusamraduna serap court complex ta legal awareness kam tree plantation program pangthokiba file photo duga august kunga taret english singani ga kunga ni thugi nungthil pung amarom tarakpada uripok serap court complex manungda hoba sayang khairum suraklabani haiba u ama yenthatkiba yanthatlaba ugi saruksing Housingna tongan ba high court ama leijarab sumatam amad manipur gi hoyel gi thabak sathaba horakibaga sagon narakliba uripok te leiriba serap court complex manungda hauba sayang khairom suraklabani haiba uama ngasi khanghaudana yanthat khibadagi court complex asida leiba ukil singi association singi manungda ariba association ama oiriba all manipur bar association ambana khutakta emergency executive committee meeting ama pangthoklaba matungda o yanthat khiba sibu protest tawraduna thasigi kungama panthokaba numita okil amatana court sangdabagi khongjang sangsilagani haina warep nari hari ngasigi thawdo sigi matangda ambagi makok thongbo lusingba aniga sanakibu wari da makoina hai ngasigi thamagi marisuba thangjoibigi hanadagi court sing shuti orakpana ngasisu shuti oiki adobu court suti oibigi khudong saba lawduna court complex asida leiriba housing chief judicial magistrate Imphal West session judge Imphal East ki yauna court kharana sijinariba anoba building ga complex asigi main gate ki marakta hoba sayang khairom suraklabani haiba u bottle brass pambi ama chokidar amada yanthat halamani hairi court suti oiba maramna ambagi makidigi su uasi yanthat pada thengna haude adumainama u yanthat khiba si nungthil pung amaram tarakpada oigani hairi court complex asidagi uriba u pambi ama yanthat khiba thaudo asigi matangda uhauba masum akhangba singna ambada onsinduna hanglakpa amasum tainarakpadagi tangai phadana nungthil pung 3:40 tarakpada ambagi emergency executive committee meeting ama pangthokre miphamaduna court complex asidagi sayang khairom suraklaba u pambi ama yanthatlambagi mayokta laklibani to kaba numita thawong sibu yaningdaba phongdoktun okil singna court sangdabagi khongjang sangsinana bu warep lawre hari ambana lawriba protest resolution asida bargi member punamangna mapung phaba corporation PPU haiba loinana high court bar association dasu corporation PPRakna ba haijakre hari masigi matakta district singda lairiba bar association singna su khongjang asi sagat piduna saruk yabina ba haijakre hari amaramda serap court complex asibu khangma tungan mi ekhrana phongdorakpada complex asi manipur gi woyel gi thabakta hawdok minarakpa ariba complex ama oibigi matakta masigi manungda hawriba upambi singa sisu sai yamba yoroklabani loindana kemasigi manungda khangjeng lairembigi khubam amasu thambina ba kariguma tangai phadana yanthataba yadabadagi yanthatpa oiragasu
खंगजेंग लाइरेंबीदा हाइकट लेकट तमदुना हाइजरगा मसुम कॉम्प्लेक्स असगी स्टेक होल्डर पुनमक तानरगा लोन याबा माइकैदा चाथरमलगदी हेन अफब ओइगनी हाइनसु फुंदोकनरकली नकल अमरोमदा कोर्ट कॉम्प्लेक्स असगी मयाम मरक्त उ मंगा तरुक तुआन तुआन हौबने दुबु उ मयाम अदु पुलप येसपनति कोर्ट कॉम्प्लेक्स असिदा सांथोक सक्सिन तौबा गाड़ी सिंग अमसुम कोर्ट कॉम्प्लेक्स असिगा मरी लैनना लाकपा मकल खुदिमकी मियोइसिंदा तंगाय फदना खजिक्तंगा हेन खुदोंग चाहननबगीदमा येंगलगा तंगाय फदना उ असि यंथप ओइगनी हाइना फुंदोकनरकपसि यावरि पन्म याबदे हौजिक लैरिबा अम्बागी एग्जीक्यूटिव बॉडी असिगी ममांगदा लैरम एसोसिएशन असिगी थपुबसिंगी मतमगी मनुसना अक्टोबर 19 इं 2019 डिस्ट्रिक्ट लीगल सर्विसेस अथॉरिटी इम्फाल वेस्ट समनदुना ऑल मणिपुर बार एसोसिएशन सेरप कोर्ट कॉम्प्लेक्स असिमक्तदा लीगल अवेयरनेस कम ट्री प्लांटेशन प्रोग्राम पांगथोक्तुना कॉम्प्लेक्स असिदा उ चरासिंग थाकिबसु लैखिबनि हनिसपल्ली अतोप पावमदना का हेन थबक सतखिबा ओजा मफम लथोकनबा ताक्सिलक्ली मिजोराम की लोंगलई डिस्ट्रिक्ट की मनुंगसनबा थांगपुई विलेज तलेबी स्कूल अमद मई तमलिबी सही तरु खत्तमक ngairibi mahiroi nupi masa mabu mapi tangkai selhanduna mayumda halakkhibagi thawong khungang aduda paksana ngangnarakraba matung thawdoktu sinani ozadu maphamdagi lauthoknaba mizoram gi amata ngairiba mahiroi luf mizo zirlai polna taksilakli mahiroi luf asina phongdokibada Lanbia Kingi Kaupo Oza, Nupiashina, Mahiroi Nupi Musadu, Satakiva Tawong, human right to violate a Winemadi, Ozam Oibigi ethics Kang the Vigi Matoni, Maramadunama, Oza Oibitamatic Sade, Sigumba, Wakal Kantapangam the Oza Shibu, Moral Gimatung Tavak the guitar minute of Gadavani, Amaram the Mahiroi Nupi Musadu, Imung Manuna, Ozadu Matata case, resisted Tokres Heidi. Atopapa Mana, Mito of the Mayum Panda Vamati, Panda Yadavigi, whatever crate. Mitai na nomonomagi minority oirakliba sidagi thenglabsu thengna kannanabagi pannamda haurakliba isai susing na harol sing maruina lamdamasigi nupi singasi mitop ta mayum panaba madi panba yadaba haiba wari ama lominakhri haina social welfare club ki president TS Ramesh na phungdokre kangai pak kan balup ki office ta pangthokiba mifam maduda mangna makha taraduna hai iramdam gi leizariba lam nomonomgi mangslakpa madi Manipur gi MLRN LRA asina maramoidun atopa lamdasu khundaba yadaba asina maramoiduna aikhogi lamsing mangsilakli masi kandaba yadaba maramna moirangdagi chuchampur phawbagi manung lairiba club sing asina konba lamsing asida mitopa haibadi yelhomi natabada yonba yaroi amadi club sing asigi ayaba yaudana narona yolama tarabadi club sing asina lorakpo warepna aroiboigani hainasu mauna makhatana phongdorakli Loshilakpo na to papaong tanga mayamna thamjagi Guwahati da sawa BJP North East Office JP na dana sangaragani is Manipur gi CM yauna BJP lusingmo kaya saruk yagadori Isel Express ta ki lokosaraga Bharatiya Janata Party BJP North East State Singi Office Headquarter Guwahati da nauna sawa Loshilakpo ga loinana BJP National President JP Nadana Haunabi Matungina Thasigi Kunga Mapangi Nungtin Pungmari Rom Tabada Sangagadori Haina BJP State Office Tagi Pama Pawaman Haidi Thoram Sarugyana Manipur Minister N. Beren BJP State President Adhikari Mayum Saradevi State General Secretary Organizations Abe Kumar Giri General Secretary Singamari Hanigi State President Oinamba Santi Kumar Sarmada CA Pauk Singh Tharakre BJP North East ki state ki office sangabadu mapung phana pangthoknaba sap sana sem saba loire office adu sangabu loina ahanba mifam amasu pangthokadori maduda North East state singi thaupugadaba singsu khalabi yari haidi paikhalagliba thaurang punama asi BJP North East hena mapangal kanhanabagi damaktani lakadoriba mikhal sing BJP na mapung phana mai paknanaba thaurang amani namit adugi mifamna North East lairiba BJP gi oiriba phibamgi matangna sukupna khanagani haidi BJP National Leaders in the North East State Singasida akan mamiyeng sang magaloina manglomda pukhatnaba thorang kya pekhali masigi manungsana North East miyam gidama apunba center ama oina Guwahati State singa apunba office hangni bani hari sangabagi thoramadu da BJP National Leader kya yagani hariba offices in North East State ki oina yamna maruoiba mafam ama oiragani matamatam gi North East State singi issue kya gi matanasu khanarakpa matamda yamna maruoiba mapam ama oigani hainasu paus na makhatana haidi hausi koina di mem paus su matang se lusinjarage amasu mem puna na update ngamine se na channel sigi mekedigi myang famna thamjari and thank you